पाउसे युमफम ओइबा मरुइबा पाउ खरा अपडेट तौजरी कैथेल नुपी खराना लुप semnaba hotnabasi Yaningde Khoirambal Keithel manungda social service natragana thabak thorum tawbada marichuba Keithel oiriba ima panthoibi sana Keithel gi temporary market ase hek hundok pirambasi Yaningde aina nupi kharana lup ama semnaba hotnaribasi Yaningde aina lubasi gi jana Sec.Th.Joymati na Thingkhre Hiramasi ke mari leitana ngasi Khoirambal Keithel manungi lairembi lairiba ase gi mamangda lairiba ima panthoibi sana Keithel lup ki sanglenda pangthokiba paugi mifam amada magna makhatana aikibada lubasi naga mapal de lairingai Keithel saina sakri kau sana yolamba kaya ase Keithel ahna leramba mafam asida temporary oina leibane lubasi gi maikai degi soma khoi gi oiba Keithel ama sana ba mamangi congress sarkar matamda ki tangna tun lakhibane makhatana su chief minister and biren ki lengak asida memorandum pesindona Thingkhre lubasi gi temporary market asi ana minister oiramba Syam Kumar da sambinana haibada su sambikide makhatana su minister Satyabhrata da haibada su tabidre minister o henari da haibada di sambigani aina khangalakle temporary market asi legak da engchinba kwatpadagi jamna maung baril tadaba phibam amada leibadagi IMC da engchanerba mamang thakta haigraba su thabak oina pangthokna lakhibani aina pendaba phongtokladona minister henari da semjangani aina khangalakle basi athobada thabak to onthokna basu taksil lakle adubo marakasi da marichuba Keithel asi atai thabak thorum tawbada maming jorti aiduna Keithel Nupi kharan lupamba semnaba hotnaribasi Yaningde aire nagalam da Jiribam da Lam khopchinnaba hotnarmbasing Thingkhre Jiribam mayondagi kilometer 15 rom chalaga amade Jiribam district ki village number 41 da leiriba nungkhal khunda Tamenglong district ki khunja kharana khunda selikpa horakpada masi Jiribam gi lamni aiduna Gyan tahalaka Jiribam miyamna Thingkhre Tamenglong district ni Irba Mioising aduna Jiribam da khunda silakle tabada Jiribam gi SDO gi luching makada Jimpal kada amadi lekai gi club ki thaumising na sangsinduna wari sanabada Irba Mioising adu Tamenglong district ki khangbangam khibani aire Hiramasi gi matang da Jiri Development Organization JDO gi president and Sadananda mitai na phangdorakpada Manipur gi border am oriba Jiribam district asida Tamenglong amadi Sisipurga district boundary ki chainaba kaya lairingai jarak asida Tamenglong district ki DC ki instruction makhada Tamenglong police team amaga Jiribam ki nungkhal khunda laktuna namit tarani ki manungda Jiribam district ki oina document sing onthokadabani aiba akadba instruction ki loinana force ama tawbasi pamjade amadi Tamenglong district ki khunja amana Jiribam asida lona khunda sinduna Jiribam ki manung chaliba mafam asi Tamenglong ki village oina daba khonaba asi Yaningde Chingmi isit inausina Jiribam da laktuna khundabada athingba leite adubo Jiribam gi lambo khopchinna Tamenglong gi village ohina na bkhonaba asidi yabagam loi aike atoppa pau amadana Japan da COVID-19 ki case Henggatlakpadagi Prime Minister Sugana state of emergency Laothokkhre Japan da COVID-19 ki case Henggatlakpadagi Prime Minister Yoshihide Sugana state of emergency Laothokkhre aina official source amana phangdokle Irai Numitaki Horaga February Tarik Ani Paupada emergency declaration asi chanagane Tokyo Omidimasiga Thangnan Ladiba area sing asida COVID-19 Sandorpaki Changasi Kangen Henggatlakpagi Fibam Amalak Kibasida Kongtang asi lokotpane Prime Minister Sugana Mayum Dagi Tabak Chunanaba Honabada company Simpuning Tokanabagi Wapams Apel Thingkhre State of emergency Laothokkiba asina lebak asigi government ki tabak toba Mioisingda office ka bagi sang adu sada humra ki changda andhangane COVID-19 na sokalaba area da leiriba Mioising adubo non-essential oina mapan thoktanaba gi wafam sa Thingkhre hospitality sector sing su chawna akaiba thokalle restaurant sing po nubidangi pungni panta padagi thoglon bagi wafam khangan ke baga loinana sports event kaya amasu limited oiba mongda bhabok sing jawlaga pangthokna bagi wafam khangan khre Prime Minister Sugana makhatana haikibada government tha kodingi oina restaurant sing yen million 1.8 piragani masi maru oina operating hour adu tension na bagi damaktane anu bakhongthang asi lokalabasu school na sing badi hangdok lagani school sing dagi COVID-19 sandoropi chang asi yamna nem case oire aikoina angang chingbo mahima sing tamna bagi tancha da jarima bakai akai bathogan bapamde maramde ngasi gi angang sing asina lebak asigi tungki punsi lipna na bakhona bada chawna mateng oigedori bane Japan ki leader sing na phongdokibada lebak asina Tokyo Olympic amadi Paralympic Games July thada pangthokna bagi thorang tore
COVID-19 Sndokpa Darkar Oiba Kongthang Ching Purambak Baikatuna Asoi Am Jahuntana Game Sasi Pangthongnabagi Tawang Taure Sugabo virus asi Sndokpa Thingkhre Kwanabada Action Lokatpat Mali Aibagidamakta criticize Tauribane Tokyo gi Governor Amadi Masika Thangnana Leriba Prefecture Ahomna Emergency Declaration Tawnabagidamakta Mangoda Jamna Kan Takshin Kibane Japan gi Oina Ahanba State of Emergency asi Mamang Thagi Sharat Ritugi Matamda Laothokkhre Tha Amarum Hena Chathakiba Emergency Aduda Class Amadi Non-Essential Business na Singbasing Close Tawki Aire Japan gi Oina COVID-19 Naba Mioising asi Lakani Lising Yangiga Mapan Chamasuk na mga aduga Sikiba Mioising na Lising Ahom Chanpansuk na Marini Aire Marakasida COVID-19 positive Oiba mioi amana Numit mapanegi matungda atoppa Mioisingda Sndokpa Ngamde report COVID-19 positive oiraba matungda phagalaktuna negative oiraba phawada khunai asina mioi aduga naksin na lebinaba amadi naknana wari saba phawba kinare loinana tonganba miyek amana so yengbidaba nate dilesan magazine da phongba anoba study ki report amagi matung inna COVID-19 positive oiba mioi amana sumnagi Numit mapanni phawba khak atoppa Mioisingda COVID-19 Sndokpa Ngamde Madugi matungda atoppa Mioisingda COVID-19 Sndokpa Ngamde aire study adugi report matung ina coronavirus nungsa sor puthok pusin tawriba khaunawgi mari amadi mioibana khong hambada yaurokpa posaksingda matam yamna sangna hingduna leiba ngami adubo virus aduna atoppa Mioisingda Sndokpadi ngamde aire loinana coronavirus nungsa sor puthok pusin tawriba khaunawgi marida yamlabada numit nipa marfugomdoini phawba amadi mioibana khong hambada yaurokpa posaksingda coronavirus numit Sambaga kunga taruk phawba leiba ngame Amaromda August hada phongkiba report amki matung inda positive oiba mioi amada coronavirus numit 13 dagi hena atoppa hira mioi amada Sndokpa ngami aike COVID-19 gi special task force ki members singi matung inadi coronavirus cycle mapung phana loibada numit kunipani changi aire adubo wafam asinga sipabada chapchana khudam changdam piba ngamdre Corona laina hek Sndokpa horokpadagi auna ngasi phawda coronavirus asi nungsita Sndokpa ngami atragana ngamde haibaki matangda chapchaba khangdana chamamna duna lakibane adubo wafam asigi matangda CSIR Center for Cellular and Molecular Biology CMB amadi CSIR Institute of Microbial Technology ngmde ki study amagi report amagi matung inna Corona gi virus nungsita saurakna pung animuk hingdun leiba ngami aire COVID-19 positive oiba mioi amana matam changna leramba ka amada coronavirus saurakna pung anirom nungsita leiba thengnaki Maramaduna Institute of Microbial Technology ki Director Sanjip Khoslana phongdorpagi matung inna COVID-19 ki chapchaba hidak hek puthoroktriba makhaidi virus asidagi ngaktongnaba face mask tanga phedana sinaba amadi COVID-19 SOP singangna chapagi mathoktai aire Hauzik malemda COVID-19 positive oiba mising asi crore nipal lag humra ka tarit Henggatlakpadagi sikiba mising na lag taraga nipal lising marfudrawmdoi Thingkhre amadi phagalakpa mising na crore taruk lag kuntra ka nithoi hena fakhre malengbi oina India na COVID-19 positive oiba khwaidagi yamba ani subalebak oire chairaka malemgi tongan mafam keda COVID-19 ki anoba strain ama yamna kanna sandorokliba asigi manungda United Kingdom da sandorokliba COVID-19 ki anoba strain asina khwaidagi hena thuna jangna virus asi Sndokpa ngami aire aroibada content sing asigi maroiba pau khara asiba pau damjariba Manipur Local News YouTube channel amadi Facebook page asidagi yengbiribo punamak pathagachari channel asina domda kanarabadi subscribe tawbidriba sina subscribe tawbirumo loinana like and share tawba kawbiganu punamakpu amukana thagachari